ngase phongkiba tongan tongan ba manipuri si phongsing digi maruibi I pausing myam da thamjigi ahanbada sanaleba pauksi digi lokusaraga aerial survey satabada cycle thangjing sing sang da paktak na popi tharamba thingnare popi thaba khul singi ration kakna ba ministry de si iragani susindro si minister gi miyang makha da manipur lenga ki CFNPD minister laisangtham susindro na lusing du ngasi district ohungi tongan tongan ba mafam sing na popi thari mafam sing khangduna ba aerial survey satakre survey duda thangjing range amasum cycle range ta paktak na popi tharamba thingnarakre aerial survey du gi matangda paugdam laduna minister susindro na hai lenga na sangsilib war on drug campaign gi sarwa moina se minister gi miyang makha ngasi district ohungi tongan tongan mafam sing da aerial survey sataki survey duda Sandel district ki border area Susampur district ki thangjing range amasum Kangpokpi district ki cycle range ta paktakna popi tharama thinaraki mafam asigi miyam gi wakhalon kari no khangmamde tawge haina tawbigi matagum thangjing range ta paktakna popi tharamba sipende masida sena bumi sing lengana subsana action lauduna serak pigani Amaramda popi thariba khulgi miyamda CAFNPD gi makhada piriba ration card kaknana basu ministry de si iragani masa masagi khul thari popi sing masana mangan pham thoi lengana su kyarak popi thadana bamadi tharamba sing kakthana ba apil tawkiba leirabani adubu adumak thaduna sauna akaiba pirakpa sidigi tangai fadana action asi lakhut kadoribani survey si mathang sayol kharagi matungda amuk sakhigani survey asida thengnarakpa khudingmaki video photo sing minister ngasimak sinaragani war on drug asima pung fanabagi damak drone sizinaduna paktakna popi pami manghanabagi thabak suwa thubura paikhalagani ki minister makha taradun hai Imphal East amadi Imphal West district ki mafam kharada ngasi ekhoina ising thakpa phanglibasi cycle range tagi horakpa Imphal Turel amadi Iril Turel dagini PHE department gi oina Kangsup tagi tharaglibi sing ngasi numit kunni dagi hena satningai leitre Nimit kunigi matungna miyamna ising pibilepagi film da leire tampakti ising phangdabigi awaba mayoknari basi singda kaya yamna umang kokthokpana no haibadu aerial abuse atabani PHE department gi official exam sabagi thaba du khomang chaksinduna yariba makhi ising phangana na bonasi haujuk lokta ki ising gi ima yamna nemthakre pipe tingba loidabana singkhai sing water reservoir dagi yumthong khudingda ising piba ngamdraga su pumping station singda piba ngamna bonaragani Haujuk lady Bapia Missy Impal Whisky Mapam Sing Ising Awab Sound of Nagadori, Masigi Yanglaga, Mapam Krada, pumping station Hanglagani, Tampak the Ising Tako Pangla, with the Bigi Pum Black Simiam, Poppy Pakana Manganba, Mataptare, Poppy Taba Bishi, Lady Umang Sing Pakana Kokturapatagini, Umang Kokopana to rail the Ising Laktabani Maramaduna, Poppy Taba Ting Punakot Aminaba Matatai. Hence Mount Makataki. Ngasigi survey to the Manipur Director General of Police D. Dongel, Manipulenga Additional Subsecretary Forest and Environments M.I. Khan, Additional DG of Police Asutosh Kumar Sinha, NABG SP KS Megasandra, Susampur District SP Savananda Sarva, Kangpopi District SP TIS Bikram Sargaki. Nakala maramna Kangpopi Forest Division gi timamana district police samnaduna district asigi Purbung village area re hectare taragom doirom pakpa maphamna tharama popi pambising asi yanhatuna manghan khraina Kangpopi Forest Division gi range forest officer na thadorakpa sirol amana suhairi makasa tharak poina to papa amna nupi advocate amada khut tharui haba miyema jail yokre Nupi advocate amada khut tharu habigi maral police na phajinduna leiriba masagi sahi kungatre rom suraba nupa masa mangasi judicial magistrate first class 1 Imphal West na numit taraga mangani gi judicial custody remand pikre advocate nupi eduda khut tharakpagi thawong adu yaningdaba phongdokpa oina all Manipur bar association ambana notice thoktu ngasi ayuk pung 13 makhairom tabadigi court ki hearing adu loidriba phawba thabak lepna bakhanki notice adugi matungine advocate singna thabak leptuna laki urgent matter khara khaknatana high court amadi lower court singna thaba amada tawkiti ambana mangjongna thokiba notice amagi matungina ngasigi hearing aduda accused adugi advocate saruyakidi adumaina mak victim gi advocate yauki victim oiribe advocate aduda pukning thogat puoina yamlaba advocate singna ngasi lamphel gi court complex ta laktuna lainaki Police की फंगबो report की मतुंग एडवोकेट की नुपीएसी था सिगी तरागे युक्पुंग तरामथुई मखाइरम ताब मतमना हाई कोर्ट की हलकपदा नगमपाल फगोई संगबम लैकाई मपादा प्रेजर थौदुना लाकप नुपीएनिगा गरी थेंजनकी न्या उंखनरब मतुंग नुपीएदुना लाले हाइजनबा हाइरुबदा मनिंग तोंग नुपादुना मिया ममांग खुथाब मदि फजदब वहि वता सिजनरखिबनि हारि
Equis asigi mathakta police ta complaint tawdagi maakpu Impal West police na numit asimakta fakatki pharaba mi edu thangmaiban maisnam lekai digi longjam Rohit sai kunga tret kawi loinana mak gari da lakmina khiba mi eduna kaupum satudai village dagi shamhiam thai kawi hari case asima khata na kupna thijin ngamna bigdama police na court judicial custody remand pibina bani rakhibani samisan adu kupna yengsilaba matungna thasi kunga tret phaba court na remand pikibani Nakalamoromda, Rohit ki case lepina ba advocate amata laikidaba amadi thadosigi matangna Manipur Human Rights Commission matau tadaba maramna vokat pagi khudong saba phangkidaba sigamari leinana National Human Rights Commission ayib sirol thadno vokat creaiden su pausda fungdurakli Makasa tarakpo ina to papawna mairoi sini insilagi irang thokna basilam basing akan mamiyeng sanglagani lainga Dana Manjur University buhena sakot hananaba miyamna pirakpa positive oiba pauktaksing Department of Higher and Technical Education na taramnoi adu kanaguma mairoi sing ni insilaga mairoi sing irang hawandun academic atmosphere da akaiba thonana ba honarak singdi taraina lawro hena Manipur lenga ki Deputy Secretary of Higher and Technical Education gi Daryal Azuli Anal na kuyek pidun tadurok pasirula man hari Siolo dun makatan hai state asida higher education yokana bagidama Dana Manjur University Dana Manjur University Act 2017 na masemduna college mga DM College of Science DM College of Arts DM College of Commerce GP Women College amasum LMS Law College punchilaga kumza English ngani ka taraka trete lengkat kibani University is hek horakpadigi state langana samgat pada thaudang lauduna laknibani Department na University asi mapungfa na thabak tawba yahnanaba regular vice chancellor hapnaba teaching amasum non teaching posting creation tawduna loinana teaching amasum non teaching gi posting application tawduna hotnari adomenama Department na University asi gi nongmonomagi administrative functions sing the yoksinde UGC Act 1956 ki taragani thoi bi recognition phangnaba application pb gi mathaw si Dana Manjur University authority ni Minister Education amasum Department of Higher and Technical Education taragani thoi bi apply tawra thaudang amata leite Rashtriya Usar Shiksha Abhiyan ki makari infrastructure sangbat pagi thabak tawbuga loinana Union Home Minister na hawkiba January 3 sangakibani Dana Manjur University ki Assistant Professor Marfugani panamasum non-teaching post samaga humdra launa bagi thabasi hawjik sangsili loinana atubada phal laukthoklaragani haibagi thasabalai Dana Manjur University ki thabak tawbugi mawong Dana Manjur University Act 2017 ki matungina autonomous oina tawani Laingana thabak to onthorak pitaba matamda khak ashoiba miyam amang na puthokpiu hauju phawbi oina the Department of Higher and Technical Education na lawpham thokpa thaudang sapsana lawduna lakli haina siurladuna makhatari makasa tharak poina to papawna mapuroibi gi manaw nupa ka khatnabadagi laikhidrabi santi ge sibaksang mokta amuhana thamkre Hawkiba numaisung numita mapuroibi gi manaw nupa ka khatna sainaba thokraba matung masagi phamungda singnaninga eba mong sina leram kiba khangabo part 3 makalekai sanglen manaktagi saikhum ongbi khundrakpum ningol santige sibaksang lawbada yanare haiduna ngasi nupa mayumna lawrubada nupi mayumna irang horakpadigi amuhana jenims ki mokta thamkre ngasi gi thawdo asigi matangna laikhidraba nupi asigi mokpa nupa khundrakpum sunilna phungdorakpagi matungina ngarang SP Thobal ga office nupa mi mamsum nupi mi manigi mi oi supuna phaminaduna laikhidrabi khangabo patu mayale kaidigi khundrakam ningol santige sibak sangadu maakna poksaba masa nupana mamagi mathangmungam pangtoksagi haijarakpadigi yana bama purakhi yana badu laikhidrabi santige sibak sangasi ngasi nakalani maki mi oi singyaroga jenims ki moktagi puna laminaraga nupa mimda puloiba haniganaki Adumungasi ayuk pung tara tabada nupa mayum gi miyuish na case asigi ayoga jenims ki mokta salaga asiwak sangadu nupi mayum gi miyuishing yaudana mayum da purakhi banari magna makatana hai ngasi ayuk pung tara khara henba matamadu waida nupi mayum gi miyuishing su jenims ki mokta asiwak sang lawbasatki Makoina satpa duda mi amata leiramdabadagi moki staff singda hangmada asiba adu puthakre haiba khanglakpani asiguma yamna mo maril taraba thawong sikanem tawi loinana laikhidraba isi sigi mathawmanga mai aikhoi mapang imu manungda tawhon biudu case asigi ayo oidiba amasum masida daita lawbiba singi mathakta Manipur lengana asum aran thigat piraga matik sabe excel lawbi waiki laikhidrabi santige siwak sangadu Thobal police Mapa yorakpada
पुलिस न खामलगा नुपा मयुम द पुबो दु थिंकी नुपी मयुम गे मियोइसिन थौबाल डिस्ट्रिक्ट पुलिस गेट अमसुम थौबाल पुलिस स्टेशन की गेट ता थोमजलखी फिबा मदु द एसपी थौबाल अमसुम डीसी थौबाल यावना डीसी के ऑफिस नुपी मयुम अमसुम नुपा मयुम गे मियोइसिंगा वारी सानाबदा असिबक सांग दु कनादा पीगनी हाइबा लेखाई ताब ngamdabadigi amu ananga sinumidang waram jenims ki mok thamkhibani haidi amarom dana Leisabi ama siraga leramle Leisabi ama singning oiba mongna sibidigi laikai da postmortem tawdragadi poloibi yaroi haina athingma pirakpadigi postmortem tawraba matung imung munungi miyoi singdas kusinakre पुलिस की फंग पागी लेखिद्रबी Leisabi की ममिंग ओख्रम जिबलता से कुनगनी थु अपोप लेखिद्रब नबखौबी कक्सिंग डिस्ट्रिक्ट की रेंगबंदगिने माक नुमित निनी हुमनीरोंगी ममांगदगी मा कपुकमिनबा वैखुंग मनिंग लेकायद महिम पानबा हुइद्रोम ओंगबी फजबी देवी मापुरैबा हुइद्रोम सुनीलगी मियुमद लेरखिबनी ngana numidang pung mapalom tarakpu matamna ma khanghaudana lek tharakpatigi rims hospital pukhalakibani adu bole kanaba ngamdana lekhidabani ma ki misi si lekai miyamna singninga oi postmortem tawraga misi du ki asingma langla langjin khangdriba phawba lekai digi purakpa yaroi हाइना कंप्लेन तौरपदगी वैखोंग पुलिस स्टेशन सुमोतो केस में लखलबा मतुंग लेखिद्रबा Leisabi दुगे शिबक्सांग दुगा सिजनिम्स के मोक पोस्टमोर्टम तौरबा मतुंगदा इमुंग मनुंग खुसिनखरे हेनसु पुलिस की पावसिन मखाताना हाइदि मखासे तरक पोइन हुयेलन पावदगी तो पमरुइबा पावख्रनमो मणिपुर ओलंपियन पार्क मियाम खुसिनखरे गोल्ड मेडलिस्ट सिंह थबक पीखिगनी चीफ मिनिस्टर ममांग तक वन टाइम सोल्यूशन की सर्वम नेशनल इंटरनेशनल लेवल गोल्ड मेडल फंगलाक मणिपुर की सनरोइसिंगदा चानबा लेंगा की थबक पीखिबगुम मखातानसु गोल्ड मेडलिस्ट सिंह लेंगा की थबक सिंह पीखिगनी हाइना ngasi इम्फाल वेस्ट की संगाइतेल नौना सगलिबा मणिपुर की ओलंपियन तरागा मपनु इकाई खुमनब उत्पगी मणिपुर ओलंपियन पार्क मियाम खुसिनबगी थोरमदा चीफ मिनिस्टर एन बिरेन फोंगदोक्रे हाइदि अतोपा पावमना मिनिस्टर बिशोरजी की मथक फाइल तौरप इलेक्शन पिटिशन हाईकोर्ट ने इशू फ्रेम तौरब मतम लेप्रे ममांगी कुमजा इंग्लिशिंग अनिगा कुनगनी थुकी फेब्रुवारी कुनगनी पानमस मार्च मंगारा तंक अनिथोना पांगथोकिबा तरानिथु सुबा मणिपुर लेजिस्लेटिव असेंबली की मिखल की रिजल्ट लाथोकपगा पंथदना अप्रैल तरागनी पान इंग्लिशिंग अनिगा कुनगनी थु द मिनिस्टर थोंगाम बिशोरजी जैनि फुगोतरे अपोकपा तेज कुमार थोंजु पार्ट 1 निंगोम थोंगी मयोक फाइल तौरखिबे इलेक्शन पिटिशन की वयलदा केस असिगी पार्टी सिंह की मरकता मगा अवाय खुम तौनबा प्लेडिंग सिंह लोइसिनखिबग लोइनना केस असिगी अरोइबु वरैसिन पुरकदरिबा इशू फ्रेम तौनबा मतम हाई कोर्ट न लेपख्रे इलेक्शन पिटिशन असि पांथोखरिबा मिखल अदुदा मा कलमा तौनकिबा सिंगजमै वांगमा खेत्री लेखाइदिगी सेरम नेकेन सै निफुगनि पान अपक लेखिद्रबे एस मंगीना पिटिशनर ओइदना फाइल तौरखिबनि इलेक्शन पिटिशन असिगी नंबर 4 of 2022 नि पिटिशन असि द रेस्पोंडेंट ओइदिबि सिंगना थोंगाम बिशुरजित रेस्पोंडेंट नंबर 1 संगलापम प्रेशियोजी सै कुंथ्रागनि पान अपोप एस देवबर्ता खोंगमन जोन 2 रेस्पोंडेंट नंबर 2 अमसुम 5 थोंजु असेंबली कंस्टिट्युएंसी की पांथोखरिबा कल रिटर्निंग ऑफिसर ओइखिबा खेत्रिगाव सी डी ब्लॉक की ब्लॉक डेवलपमेंट ऑफिसर रेस्पोंडेंट नंबर 3 नि पिटिशनर न कोर्ट वकलकलिबना 5 थोंजु असेंबली कंस्टिट्युएंसी की इलेक्टेड मेंबर एमएलए नि हाइदुना लाथोखिबा थोंगाम बिशुरजिना मिखलसिद मिरेब ओइनबगी दमक रिटर्निंग ऑफिसर पिसिनखिबा नॉमिनेशन पेपर बु अरान ममोंगदा आरओ ना अयाबा पिखिमसु नॉमिनेशन पेपर गलोइनना एफिडेविट सिंगसु असुबोइखिदि हाइबिसनि मरमदि रेस्पोंडेंट नंबर 1 माकी एफिडेविट फुल एड्रेस हापखिदि मसुम फेब्रुवारी मंगा इंग्लिश इंगनिगा कुनगनि थुद फाइल तोकिबा नॉमिनेशन गा लोइनना एफिडेविट फॉर्म नंबर 26 की कलम नंबर 5 ता माकी मथकता लेबा पेंडिंग क्रिमिनल्स एफआईआर केसिंग पनगदबदा आइरिबा कलम असिदा पनखिदि अदुमैना ममाना नॉमिनेशन पेपर फाइल तोकिबा मतमदुदा माकी मथकता तुंगान में केस अहम पेंडिंग द लेखि हाइबिसनि पिटिशनर ने अप्रैल तरागनिपान इंग्लिश इंगनिगा कुनगनि थुद फाइल तोरखिबा इलेक्शन पिटिशन असि हाई कोर्ट ऑफ मणिपुर की जस्टिस आंडेम बिमोल की बेंच ना अहानबोइना अप्रैल कुनगमंगा इंग्लिश इंगनिगा कुनगनि थुद लोखलगा खनाबोखि कोर्ट की मेकेदिगी पिटिशन असि रेस्पोंडेंट सिंग द पाकुम पिरकदबा अककनबा मतम पीदुना नोटिस सिंग इशू तौखि कोर्ट पिटिशन असि की वयल थेंगथांग नाइना सथरगलबा मतुंग ngarang जनवरी तरागनि थु इंग्लिश इंगनिगा कुनगो हुमदोइदिसु बेंच असिना मेटर असि अमुहना लोखखि जस्टिस आंडेम बिमोल की बेंच ना पिटिशन असि ngarang लोखलकपदा पिटिशनर की मेकेदि काउंसिल्स मुर्ताजा अहमना एसिस्ट तौरगा सीनियर काउंसिल एंड जोतेंद्रो न लेखि रेस्पोंडेंट नंबर 1 की मेकेदि काउंसिल एस गुणबंतना लेपलगा रेस्पोंडेंट नंबर 2 की मेकेदना काउंसिल शांदरिन लेखि हरि पिटिशनर की मेकेदि लेखि सीनियर काउंसिल ने इलेक्शन पिटिशन असि मरी लेना मसि रेस्पोंडेंट नंबर 2 ओरिबा संगलापम प्रेशियोजित की मेकेदि की फाइल तौरको रिटन स्टेटमेंट मरी लेना
replications amata file tawraroi habigi wapum court submit tawki amasum election petition asigi party punamaki marakta awaya kum tawnaba pleading sing mapung fana tawba loirabanina matter asigi makhata bu wayel gidam issue frame tawnaba matam lepinaba player token su pauks makhata na phongdorakli petitioner gi mekida lepkiba senior council gi submission amsu matter asigi councils punamak nasu tawrakpa player gi matungina high court ki mekedi gi election petition asigi dama issue sing frame tawna petition asi thasi kungom doida amuhana list tawna direction pigi swari mara asida petition asigi party punamak na magi hoibi issue sing soidana court submit tawrona basu khan kedi Hoyalan pa pauksi dan asum report tawri Leisabi ama singneng ay bumong na sire kaksingi ereng ban sabalikai digi okram zibalata kaubi masagi say kulum surabi Leisabi ama waikong laimanay da mayumpan kibi pukmina ba masigi manakta satkharaga lekta duna lairami hain rims ta pukalak tuna lekat naraba matung nakan mangam dana lekidra haidi tawdo sugi matang na pangwa pao na haibada lekidra Leisabi si Waikong laimanay mayumpan kibi masi hoidrum ongwi phazabi say kun ngatuk mapuroi bai susil gi farm gi nga fabda mating pangluga ni haina tha sigi ni pana satkibane duga tha sigi taragi numidang wairam da masi gi yumgi thongjida lekta dunu lerami haina kaksing gi jiban hospital lekatna na pukhalaki laying sangasin anabagi phibam khudong thingai oi habidigi rims to refer tarotun makhatana lekanaki adu bunga numidang pung tara helakora kanmangam dana lekidabane hari Laikhidrabigi imungi miyoi singna misiesi singna ba lay hayraduna waikong police na unnecessary death ki case ma lakhot pagaloina na ngasi postmortem examination tawraba matungda aroiba mathong mangam pangthoknabi imungi miyoi singna kusina kra hari loinana mak mathanda sijaba mandi hayraduna postmortem examination ki report yenglaga matungna makhata ba kari karam thabuk lakhot katagi haibado yengkhigani hari Atopa pao madana rehabilitation Nupa am siramle ngase pung tara mathuram taba matamna lamsang police station ge manungsan ba Haibong Pokilam Kaita Labor Register Home Rehabilitation Center Masala Yingduna Labor Nupa Masiram Hedi Lakidra Nupa to Gimam Tangzam Asok Sai Kuntragamari Apoko Tangzam May I Kawi Ma Haibong Pokpi Lam Kaita Labini Makimishi Shikimatang Lamsang Police na UDK Sama Lokat Kreso Hedi Amaramdana building Ninkhaira Padigi Sinmiam Sire West Delhi gi Paschim Bihar Hauju Huzik Sem Sabagi Tabak Satariva building ama Ninkhaira Pagi Tawdok the building adu Sabada Yaw Sinmiam Lakidre Adu Atop Home na As Open and Credi Tawdo is the Lakidra Bamiyagi Maming Kamleshwari Yadab Kawi Mark Tawdo to the Sola Bamiyo Singaduna Mitun Yadab Saikungamato Amit Yadab Saikunganito Amasum Azoy Kumar Yadab Saikunganito Kawi Baka Kudima Zarkhangi Godad District in Swadi Makasa tharak poina pokna pam pauksi digi maroibi pauksung myamna thamjage ILP pass vairam dabdigi contractor su yauna fine thian kre Manipur inner line permit sana khibaga loina inner line permit ki pass sungpai pairam daba nan local labor amaduga validity loikraba ILP ki pop card pairam nan local labor amapuna labor ani fakrai Parabana local labor aniedu ngasi Imphal West district ki executive magistrate ki quarter putholaba matung lupa lising amamam fine thian kre aduga nan local labor aniedu su pushila khiba contractor adudana labor amada lupa lising manga fine thian kre ngase pung tara mathurum tabadu wire lampel police ki kangbuna moirang hanuba area da ILP gi defaulter sing thibi ki drive amasataki maduda Bihar gi Gaudampati Muzaffarpur Vidyanand Kumar se kungamari apokpa Chandra Rai amasum Sanjit Kumar Sani se kuntragni to apokpa Ram Circle Sani hairiba miyani si phabangamki phara Vidyanand Kumar di ILP pass supai peram deduga Sanjit Kumar Sani na bilit oiraba ILP gi pass peram ki hari makhoi ani manga sinung tilpung aniga minute yang khairom tawa Imphal West district ki executive magistrate L Sanathoi gi court putholaba matung lupa lising amamam fine thialaga PR bon thadokre makhoi ani ma ahan boina offender oiramana makhatana niyam kaina tawduna ba khanganduna mari lenaba administrative office tagi ILP pass lawona ba sukhan ki hari Amaramda nan local labor ani sisu pushilaki ba contractor aduna penalty oina labor amamam da lupa lising manga fine thian khari Makasa tharak poina na harol gi thaudang pauksi dige topa maroibi I pauksung myamna thamjage Danamanjuru University wathok athubda lusinana hona gani Chief Minister DM University ki mahairoi community singna mayungnari ba khudong sa da singa madi atai problem singi matangna sarkarna miyeng thamduna thabak pakhali DM University ki authority singi marakta pau phawdokna buwat padigi mahairoi singna EAO si changshila khibani athubada issue si sarkarna waroisin purana ba honari haina Chief Minister N Beren ngasi Imphal West ki sangai thelda Olympians Park miyam kusina bagi thoramna pawmi singa unaba mada phongdokre
Panba yabadi DM University ki mahiroi singa masu mahiroi lup tarukna University da ngasi phaba UGC ki 12B status phangdaba sina mahiroi singi phangpham thokpa scholarship amasum fellowship amata phangma ngamdre UGC na University sigi oza ama phaba approve tawdre University sigi regular registrar amade examination controller ama phawba leite maram aduna University sina mayuknari bu khudong sadaba kya sigi oration purakpa ngamdaba Education Minister amadi Higher and Technical Education Commissioner moral ground of ham thadokadabani haina khongjang kya sangshilibani Makasa tarak po na to papaw mana Moreda custom gi inspector oiramba ama masumaki luina bi code karak na bakhankre Hauki basay English singa taraga mga ki January English singa kunga mathoy October tha fawra custom gi inspector oin tuan ba state singa leiramba duga custom more division da su post asida leiramba housing Assam gi Dibrugarh CGST da posting ta khraba Kangpokpi ward number 6 ki Allahabad bank ki mayokna bada leiriba Psycholen skipzen sai kuntraga taruk apok pa leikidraba Lankholen kipzen amadi ma ki loina biyauna makhoi ani gi matak CBI anti corruption branch na special judge PCX Impal East the SAR sit pal Lankhalakpadigi court asina equis animak mathang thagi February tara phawki manungda court karakna bakhankre Lamphel pata leba CBI anti corruption branch na lokholakpa FIR amaga mari leinana Prevention of Corruption Act 1988 ki under section 13 clause 2R W 13 clause 1B amadi IPC ki section 109 gi makhada more gi custom inspector oiramba asida natana ma ki loina bi bangnai them lucy kibzen se contract ni thu yauna mi ni gi mathakta agency sin special judge PCX Impal East SAR sit phalan khalaki SAR sit phala duda psychogen kibzen asi haukiba sai English ngani gi mapan gi juna mada tax assistant gi post phangduna thabak tawa horaki masigi matung English ngani ga taraga manga gi jun manga da mi sina inspector gi promotion phangduna custom gi office oina leiriba Shillong Aizol Impal Morei Guwahati na singmada inspector gi post leiraki bani equis asina hauki pasai English ngani ga kunga matui October thara Assam gi Dibrugarh da leiba CGST inspector oina posting laki equis asigi loina BSc housewife oina leibani aduga ma ki apokpa mapas hoki base English ngam samapan ngamaudraga marita lekidabani equis asigi apokpa mama ma ki nupi amadi masin manau nupa ani masum nupi ama puna leibani equis asina post asi pairakpadagi ma ki punsida paisinba yariba lanthunga sanadaba mongda leiriba haiduna CBI na claim tawri equis asina kangpokpi da lupa la ama khara henbagi lanthum leibida natana mantripukhi da leiba IJAR short ki mayadus asaw bi inkol leirambagi record sing mek sing na phali equis asina phangba yari besen phamdigi sarona ma ki apun be asset lupa crore aniga lakh kun ga lising humdra ga mathoiga sahunga humpu ga taruk ni haina CBI gi charge file du phali charge file sig mari leinana CBI na Guwahati da leiba Central CGST and CE Commissioner ki kuthang digi Psycholen kibzen gi mathakta prosecution sanction lawre habigi order su file du yauri file asi court na taraba matung equis anima mathangda February tara phawki manungda court karakna bangasi khangan kibane haidi atopa pawman advertise oina theliba fix lauthana miyo ama jail yokre Impal gi tuan mafam singda private amadi government ki oina miyamna park sound lambi advertise toriba poster banner fax yankhairom ayabi yauduna lauthana miyo ama CGM Impal West na judicial custody remand pibidigi equis adunga si jail yokre jail yokhrebe equis adudi Bishnupur district ki ngaikhong maning lekai digi pukhrambam Biswamitra seikun apokpa lekidraba P Birbadra singhane Thaudosi gi matana khurai digi miyo mana Impal Police Station na complaint file malang khalaki complaint adun hairi bari thamai banda leiba Domino's Pizza Miyagi Lila Singh khongnang khongda leiba Wangkhai gi Sharma Enterprises na agency oiduna thiliba Peter England gi fax poster du equis aduna ngasi pung 13 du waida lauthaba thena kibani equis asini Impal area da theliba khurai gi digitals Manipur Wangkhai gi Sharma Enterprises sangai pro du leiba RD graphic ki apunba fax yankhai rom lauthaduna huran kibani haina complaint aduna palakli Police na equis adu farba matung wangpang sataba matamne equis asina khumlakibadi Impal West amasum Impal East ki tuan mafamsingda leidiba poster flag yankhai rom mahakna huran khrena khumlaki Police na equis asima khatana judicial custody remand pinabagi damakta ngasi CGM Impal West puthuraki police ku remand adu tarba matung kon equis asi tha asi kunga tere phaw numit taraga mangani judicial custody remand pibadegi equis asi ngasi jail yokhibani haidi Pau solution pun Isel Express tigi to papang utang miyam na thamjagi NIA na moregi maphamanga rate sa takre lupa la kontra se sang yaw na miyoy taru foi khari
National Investigation Agency NIA na terror funding amari lainana moregi tungan tuan mafam mga arrest takre ngasi numidang wairang pung mari dagi pung mapan nga makai pau sa takiba thihum gi thaba duda lalhauba ga mari lainana miyoi taruk amadi lalhauba sing da sel pitok pisin tawbi se sangkya ga loinana phagatkhre sel oina lupa lakh kuntras phagat pagamkhre manipur tambak gi tungan tuan lalhulup singna senkhai thumkhai sa taduna khongat khiba yamna basan National Highway Impal More lambi da pudun satkre haba kakna ba pawm phangmadagi NIA khutpu amana more da satun singna ba phamsin rest sakibani lalaubu singna pi khina ba sanpham singa da yum manga da thamnam khibani hana di samana ba rate ama palel da leba tungwa ton phamsin satana ba tharang torokhibani adumoina ma lalaubu singda pi gada ba sanpham singa do more yaukre haba paw phangmadagi kudak ma pham hongdoktuna more da sangshin ba loinana numidang wairam pung mari dagi hauna yum manga da rest sakibani phara ba sel se sang singa masum yoedu ngasi numidang atheng ba impala purakre hadi adu hausu kuina di myam paw su matang sa lusinjarage masum myam puna no ba update ngaminasi